Nadu school mahero nupi masa ama hingna mai thakhrei Stelina mihat pasing akan banandi pina bat demand tawkhrei tabada tujung laba thodo amada sei tara mari da ngai dibi school tamlibi mahero nupi masa ama Tamil Nadu gi Bilupuram district ruling AIADMK ga mari leinabani haba nupa ani na mai thakhrei sada maudarga manga gi sangda mai chaklaba nupi masa adu ngasi lekidrei hanagi municipal councillor ama yauna nupi masa adu mai thakibani haba nupa ani adu athuba matamda akan masarak piyu haba demand ga loinana opposition da lairiba Dravidra Monetra Kasagam DMK gi president MK Stelina ngasi makhoi ani na nupi masa adu makhong amadi makhut punsilaga amadi masinda phi namlaga mai thakibani haina claim tawki hingsa gi thodo adu ngarang nupi masa adu na mayumda matomta lairingada Tirubena lurmaya da laiba Sirumdurai colony da thokibane thodo adu da sinaribe mi singadu nupi masa adu gi apokpaga hana gi noina da lai haina sumaral siri Stelina hai nupi masa adu government gi hospital pukat ki maksa da maudra manga gi sangda mai sakle amadi ma ki dying declaration de AIADMK gi member anibu magistrate amagi mamangda thabak adu tawkhibani haina maming phongdoklamle Stelin gi matung ina masina AIADMK gi member singna mahairoi singda hingsa mai thabagi chathaba ani sub crime ne Englishing ani dasu Dramapuri da bus ama mai thabagi thogok thokpa laikhre maduda Tamil Nadu Agriculture University gi mahairoi ahum mai chaki haina marang sikhi atopada khangjin ba kana ba paw mana mu kalen changlak laga COVID-19 tapna hanthagani haiba wafam adu achumma natte scientist asabu weather da COVID-19 sandokpa hantharakpagi oithokpa lai haiba satnaba yaba natte kalen tha laklaga COVID-19 tapna muthakin haiba wafam adu achumma natte haina India gi virologist amana phongdokrai humid weather na COVID-19 sandorakpa sang tharakpa yai haiba wakhalon aduda India da kalen tha sanglakpada chawna asa tongnari adubu India gi biologist Naga Suresh Birapu gi thajabagi matung inadi laisat asi season da makaponde hairi Sivanadar University Uttar Pradesh ki Department of Life Science da assistant professor oiba Birapu na hai season honglakpagi matung ina COVID-19 pandemic ological landscape honglakani haina thajaba thamba adude housing maki ringan mali malem gi lebak kyana weather ga laisat asigi mari lainabadawna haikibo wafam sing adugi on tainabada mamang hafta da phongkiba global study da temperature amadi latitude ke COVID-19 disease ka mari lainadi haina sub makata na phongdorok lian so ki yorsim yana ngapigin share video matang sa lusinjera again thank you